hainabadumak leiribadu mangai nungaiba mikupti haukiba khanghaude phaduna punduna thambasu mayada ningsingba haiba mahak khaktana chauraba thop asida mathau tawduna maithongda nokphet tawba asi khakta ngai hore Mumbai gi khongsetu khanghaude mitna kuppada loiramle ngarang khakta maloi thokhiba khuding pukningda inauta nawi ningsingluba khuding mihungi khongjeldi phathaba ngambagi wangma lankrabani numitu abhijit amadi malaya ayuk ngana lai khuramba chatkani haina sanana koilang langli sanana isa sa noibu loidribaran he malaya taha taha tholaktuna loirima tamogi bhaijomdo street amdraba ihe madi loisil horobro loihorema sana mamogi tarakliba masam kharadu haigat piduna hairei imausidine thamoi sengna da nijaro nangi hangna nijariba phigawdo adutadi thalanbiyo haidana ima yengoi isor haibase thamoi sengna tani niri matik pibani sagai asibu sandok piba yaba masak matau phajaba haina tanaba yaba mama mapa ahalaman masak khangba masek manga leiba isa nupa amakhakta pinabiyu haina nijau koibema hoima tanja aduda abiji su thoglagli loirabo chatlasira sana nofet tawna angaubo nangni ne ngasai degi ngairi base gari di asaubada sa tawribra masadara achaubada masada chaladi isorda ni dringai dene imane ni haningi be bordo malangda tingkradi pharaktani hai den he masidi buko kadai ima manam namage asumna masa mamongna sakhibado sana nofet tawni yengduna lehoi abhijit to gari do sum thauduna lakpada khusiyoi gi thongal mapadu hek yobaga break khangpha phai abhijit tapna magi haigaliba mingsel aduda thorakliba miyoi sing aduda mamit kuptana yengduna leiri tamo kaidorage kashitawjida sana jawbogi pabong manba haijomga setana thogleise sana jaw haidi kanano aiga private bank amada thabak tawminaramado o nganbadu nupi sele haibne adugi matam lepa lakpa oirambasu yaida chatlasi abhijit gari gi saka aduna mamangdani midyengna maningdani maramdi sana jawbogi mapai bungona nganbagi luhongbagi wale palakpa yaba haunade maramdi abhijit sana jawbobu munna khangi mathantani mache machal amata leiba nate wakhaladu khanna lai khurumpham adusu yoragle abhijit lai khurumba chatpagi lakpa lambida urakhiba drisa aduna khurumliba lai aduda mapungning irup lupsinba ngamlamde khurumpham thokpa khara khurumlamlaga adumak halagle halakpagi lambidani kai niraba apikpe yum nungsibai mu abhijit khumlaiba pakhum aduda malayada yenglei aduga hairei isodi thamoi sengna niriba makhai pi hai aduga nangna apikpe yum nungsiba imung niriba kanagumba oiradi numit tha phawba imung da ngal hanbiyo haina niraba matamni adunabu sangsar sida leiriba mi khudimak amata mana dribasidi aina isorda niriba se sibu pinabiraba ai ahenba mata pamjade numit tha thawan misa pumnamak arembani kahigumba nangna niriba dugi mahutta nangna pamdaba numit tha thawan misa toina piraklabadi kamdawni pirabasu kamdawni amu handokiba taredana thampham sulaiti aigi thamoi atiya sidadi challaroi thamoi atiyada natrasu nangai nakta dum thambada phajaroidrane aigi phajana ba honnabada mipum khuding wahanbadi chumdeda aigi haiba mani narabasu aigi da migi mangbadine aidi pamde asumna wari watai saduna lakpana mayum yorakle abhijit thengle haiduna sak phawba zadaba makhai magi thabang mapham aduda lakle mana changlakpada magi section sing adu mathau loina tawduna leirami masu magi phampham aduda changsinduna phammi aduga leiriba schedule sing adu check tawi aduga masadu asangba soram hondokse abhijit to magi tawpham thokpa sing adu sasa tawsili masadu wai sangdok ningbagi mawoni magi mathau loibaga ne tana phamduna phone du paikhalli aduga sana jawbagi number da amu khusigi number da amgi yengi mikop sida phone tawba yaba misak hairabadi sana jawbani
Khusidi school hour oibanina pairaklaro haibasu ma khangi kuiri sana jawbaga wari watai tawkhidaba ngasi khak phone tawduna mana hangingliba wase hangluba matamda phajagadawribra phajaroidawribra haiba mahak khangdre adubu sapu kana selaiba langtaknabagi isaw adudi sana jawbana pal oina thingba natana upai leitri Abhijit sana jawbada phone tawri sana jawbana Hello aikoi sarbo sangbibro Abhijit nokfet tawna Sir nabu chilibra ai nabu chilibra itha thajadana phone tawri isibo koire nawana pauta kidaba haidana sum tawrpanida khangdeda sigi thabak sidine suti ga phangba thabak nate saksu phajadaba yade do mina khara yengningnaba sana jawba nokladuna kanararoi khonjel khak thadoga yanaba radio da oina wansilase handak khara kauribani noidadi advertisement ga laktro advertisement section dumadi hegi natre aduna thoine khangdre hoini nangna tawriba section dudi anaibini nate adubu nangbu malayana ba saudro kaithaubai saudoiba ithoni kaino sidabu tawjage na tawrini mamang hapta di diamond chance ama phangkhiba malida kaibuno haise aibu mangla taibangla madam ama interview ama khangdre da tawrse ado nangdi kam tawrige suti numit amada hungtalaudana toina bulak tawrabani hairiba nangda suti leyo nangna bulak ke hairadi lehengen hekta ado kailege nangna toina lakadawrabani haisibo Abhijit enga hakleraga muk tawrke mi lai sana jawba Abhijit ki pakhum ngairudana phone do mikup am panthada adumak kakre Abhijit magi office hour loiba ngaibada awaba haibatu yawri haklang da theliba khudang da siriba matam takliba gari singadu ngasidi Abhijit ki maphamda yadrabagum phawhalli phone gi screen dasu hanjin yengli maga thangnana phamliba adudasu hanjin hanglibani adubu pungdumadi ireng lenglamdre uchinna sinnadi pungdu tek taslagli Abhijit taha mayum tamna lakli malaya samda thake sana changlaktuna ibungo ibemado magi manaw nupado hayeng dagidi moigi doctor edo tamba chatlani danane mapamgi mina lowba laktana sakhibani nangsune thaba halakpaga la odana hairambani ima haune sana jawbugi babung durami ngasai magi thongkalda ibungo ai phanadi hotnabani adubu ima ai ngamde sibu ai irala malaya busu aini am wahalabra khangde sana jawbugi babungdo mabu haibala iba oijala mani mabu haibala ibani ima mabu mitmangdigi lafaningde ibungo hojik madugi matam natre ne nangbo masumani nang sunangni nangna luhongdawre paw tabada nongmata oirabasu nangonda yaroi haina thinglakhibro Abhijit sor sangna hondoktuna imadi nasigi asumna miro lon khibra Abhijit asi hairamduna imungda sangkhiduna mapi hongdoklaga tholi sana pakatna kadai dono ne hebungo malaya hoida ila o hairame haida satragadi manungairaru chatlugi asi hairamduna Abhijit adumak thokri sanasu chatkriba machanupada yengduna lehoi Khushi su school dagi maupa nupana lawba laktuna hanminaratli Khushina nganba nangdi Radhika ga pau phaunaribra phaunai as kadai thengnarurino khangdre dai thuna luhunaba ima daga phone thuksilakpani ibani su amuka chelisi kaina hairin nganba adu yade ko hana gi asauba magi ingthaba phawba loidringe madu muk tawbe yade tawroida mana hairakpodo ise da sum haibani aduni ise gi su pau nungaiba ma lehorabani Khushi nokningdana noklaga imana ngasai school da leiringai dane ngai ngamdana school gi number da phone tawraga loina hairabani tuye akhumasu asumna masil mopa anido wari sa saduna mayumda yorli mayum hek yoroppaga leima tholakduna
ꯃꯆꯥꯅꯨꯄꯤꯕꯨ ꯑꯣꯛꯏ꯫ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ, ꯐꯤꯔꯣꯟꯒꯁꯦ ꯑꯃꯨꯛꯇ ꯍꯣꯡꯒꯦ꯫ ꯈꯨꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯕꯨ ꯅꯥꯊꯩꯗꯨꯅ ꯆꯪꯈꯤ꯫ ꯂꯩꯃꯁꯨ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩꯗ ꯇꯥꯟꯅꯔꯛꯏ꯫ ꯕꯦꯝꯃ, ꯈꯨꯁꯤ ꯅꯣꯛꯂꯒ, ꯏꯃꯥ, ꯑꯩ ꯁꯥꯔꯣꯏꯁꯦ ꯍꯥꯏꯗꯦꯗꯅ ꯁꯥꯁꯦ ꯍꯥꯏꯕꯅꯤ, ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯕ꯫ ꯍꯣ, ꯄꯣꯊꯥꯅ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤꯅꯦ ꯁꯥꯁꯦ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯁꯨ ꯏꯆꯥꯁꯦ ꯋꯥꯅ ꯍꯜꯂꯛꯄꯅꯤ ꯍꯥꯏꯕ ꯈꯪꯉꯤꯅꯦ ꯅꯪꯕꯣ꯫ ꯍꯥꯏꯔꯣꯁꯦ ꯏꯃꯥ꯫ ꯍꯩ, ꯍꯟꯗꯛꯀꯤꯁꯤꯃꯗꯤꯅꯦ ꯅꯪ ꯁꯣꯏꯍꯟꯕ ꯌꯥꯔꯣꯏꯀꯣ, ꯑꯩꯗꯤ ꯌꯥꯅꯤꯡꯉꯦ꯫ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯁꯒꯣꯜꯕꯟꯗꯒꯤꯅꯦ, ꯃꯃꯤꯡꯅꯅꯦ ꯁꯅꯥꯖꯥꯎꯕ꯫ ꯁꯅꯥꯖꯥꯎꯕ ꯍꯥꯏꯗꯤ? ꯍꯣ, ꯁꯅꯥꯖꯥꯎꯕ ꯍꯥꯏꯗꯤꯅꯦ ꯁꯅꯥꯖꯥꯎꯕ꯫ ꯑꯩꯗꯤ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯦ, ꯃꯄꯥꯒ ꯂꯣꯏꯅ ꯂꯥꯛꯑꯝꯃꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯈꯟꯈꯤꯒꯦ꯫ ꯅꯪꯉꯣꯟꯗ ꯈꯟꯕꯒꯤ ꯃꯇꯝ ꯌꯥꯝ ꯄꯤꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯄꯤꯕ ꯉꯝꯃꯔꯣꯏ꯫ ꯅꯪꯗꯤ ꯇꯣꯛꯈ꯭ꯔꯣ, ꯉꯔꯥꯡ ꯉꯍꯥꯟꯇ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯆꯦꯜꯂꯦꯅ ꯇꯧꯔꯤꯕ ꯁꯣꯏꯅꯥꯎꯗꯣ, ꯑꯁꯤ ꯐꯥꯎꯕꯅꯦ ꯂꯨꯍꯣꯡꯉꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯉꯤ꯫ ꯏꯃꯥꯅꯦ ꯐꯣꯟ ꯑꯣꯛꯄ ꯉꯝꯗꯗꯅ ꯇꯣꯛꯑꯕꯅꯤ꯫ ꯏꯃꯥ, ꯃꯣꯏꯅꯅꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ ꯌꯨꯝ ꯄꯥꯟꯕ ꯂꯨꯍꯣꯡꯕ ꯀꯥꯏꯁꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ, ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅ ꯈꯪꯂꯕ, ꯑꯗꯨꯅ ꯌꯨꯝ ꯄꯥꯅꯤꯡꯗꯕ꯫ ꯂꯨꯍꯣꯡꯕ ꯌꯨꯝ ꯄꯥꯟꯕ ꯀꯥꯏꯁꯦ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯃꯣꯏꯅ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩꯗ ꯈꯔ ꯎꯔꯒꯅꯦ ꯌꯨꯝ ꯄꯥꯟꯕꯁꯦ ꯔꯣꯃꯥꯟꯁꯅ ꯊꯜꯂꯦ ꯀꯥꯏꯅ ꯈꯜꯂꯤ꯫ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯩꯗꯤ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯗꯧ꯫ ꯅꯪꯁꯤꯕꯨ ꯄꯪꯉꯤꯔꯥ ꯁꯤꯡꯉꯤꯔꯥ ꯍꯥꯏꯕ ꯏꯃꯥ ꯈꯪꯗ꯭ꯔꯦꯅꯦ꯫ ꯆꯍꯤ ꯁꯨꯗꯕ ꯃꯤꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯌꯨꯝ ꯀꯥꯏꯅꯕ ꯀꯥꯏꯁꯤꯗꯅꯦ ꯑꯅꯧꯕ ꯋꯥꯗꯤ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯅꯪꯗꯤ ꯍꯧꯖꯤꯛ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯆꯍꯤꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯃꯥꯗꯤꯅꯦ ꯊꯛꯈꯥ ꯅꯥꯏꯗꯕ ꯊꯕꯛꯇꯤ ꯄꯥꯝꯗꯦꯗꯣ꯫ ꯅꯪ ꯑꯃ ꯂꯩꯅ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯍꯣꯡꯕ ꯀꯥꯏꯗꯨꯗꯤꯅꯦ ꯏꯃꯥꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦ꯫ ꯅꯪꯁꯦ ꯅꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯏꯃꯥꯗ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯍꯥꯟꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯏꯃꯥꯗꯤ ꯅꯧꯄꯥꯒꯤ ꯇꯧꯅꯤꯡꯗꯦ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯉꯝꯖꯔꯣꯏ, ꯃꯇꯝ ꯂꯧꯈꯤꯅꯤ꯫ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯗꯅꯕꯁꯨ ꯁꯤꯟꯕꯤꯌꯨ꯫ ꯑꯩꯗꯤꯅꯦ ꯑꯗꯨ ꯑꯗꯥꯒ ꯈꯪꯗꯦ꯫ ꯍꯌꯦꯡꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯗꯅ, ꯃꯁꯤꯗꯅꯦ ꯅꯪꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯈꯪꯅꯅꯕ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯈꯨꯁꯤꯗꯨ ꯅꯣꯛꯂꯗꯨꯅ, ꯑꯁ ꯏꯃꯥ, ꯌꯥꯝ ꯇꯥꯍꯥꯅ ꯂꯧꯕ ꯋꯥꯔꯦꯞꯁꯦ ꯑꯐꯕꯗꯤ ꯑꯣꯏꯗꯕꯅꯤꯀꯣ꯫ ꯑꯣ, ꯐꯕ ꯐꯠꯇꯕ ꯅꯣꯏꯅ ꯄꯨꯡ ꯑꯃ ꯆꯪꯅ, ꯆꯍꯤ ꯀꯌꯥ ꯆꯪꯅ ꯈꯜꯂꯛꯄ ꯋꯥꯈꯜꯗꯣ ꯏꯃꯥꯅꯅꯦ ꯈꯨꯗꯛꯇ ꯈꯟꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯅꯥꯟꯊꯣꯛꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯎꯅꯍꯧꯗ ꯍꯥꯏ꯫ ꯍꯌꯦꯡ ꯑꯩꯅ ꯎꯅꯕ ꯆꯠꯈ꯭ꯔꯒ ꯏꯃꯤꯒ ꯎꯅꯔꯒ ꯍꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯂꯩꯃꯗꯨ ꯍꯦꯟꯅ ꯈꯣꯏꯖꯪꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯣꯏ, ꯅꯨꯄꯥꯗꯨꯕꯨꯗꯤꯅꯦ ꯁꯒꯣꯜꯕꯟꯗꯒꯤꯅꯤ, ꯃꯃꯤꯡꯅ ꯁꯅꯥꯖꯥꯎꯕ, ꯕꯦꯡꯀꯤ ꯊꯕꯛ ꯑꯃ ꯇꯧꯖꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯃꯥ, ꯁꯅꯥꯖꯥꯎꯕ ꯍꯥꯏꯁꯦ? ꯑꯁꯥꯏꯗꯒꯤꯅꯦ ꯁꯅꯥꯖꯥꯎꯕ ꯍꯥꯏꯁꯦ ꯍꯥꯏꯗꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯉꯤꯁꯦ꯫ ꯅꯪꯅ ꯈꯪꯕ ꯁꯅꯥꯖꯥꯎꯕ ꯀꯧꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯂꯩ꯫ ꯀꯅꯥ? ꯃꯥꯒꯤ ꯃꯃꯥꯟꯅꯕ꯫ ꯑꯣꯏꯔꯕꯁꯨ ꯃꯥꯗꯤ ꯅꯠꯇ꯭ꯔꯦꯗꯅ꯫ ꯑꯣꯏꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯪꯅ ꯑꯗꯨ ꯈꯟꯕꯒꯤ ꯃꯊꯧ ꯅꯠꯇꯦꯅꯦ꯫ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯀꯨꯟꯖꯥ ꯀꯥꯎꯗꯅ ꯊꯣꯡꯒꯥꯜ ꯑꯁꯤꯗꯒꯤ ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯅ ꯌꯦꯡꯕꯗ ꯃꯥꯅ ꯃꯤꯠꯆꯤꯅ ꯍꯟꯅ ꯌꯦꯡꯉꯛꯈꯤꯕ꯭ꯔꯣ? ꯍꯥ? ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯃꯇꯝꯗꯨꯗ ꯂꯦꯞꯄꯒꯨꯝ ꯃꯥꯅ ꯂꯦꯞꯄꯤꯈꯤꯕ꯭ꯔꯣ? ꯃꯥꯁꯨ ꯃꯥ ꯑꯣꯏꯈ꯭ꯔꯦ, ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯅꯪꯁꯨꯅꯦ ꯅꯪ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯈꯜꯂꯝꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯈꯜ ꯃꯥꯡꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯏꯅꯧ ꯅꯧꯅ ꯍꯨꯜꯂꯤꯕ ꯏꯍꯨꯜ ꯑꯗꯣ ꯏꯃꯥ ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯪ ꯋꯥꯈꯜ ꯇꯥꯔꯕꯅꯤ꯫ ꯏꯃꯥꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯁꯨ ꯏꯃꯥꯁꯦ ꯐꯠꯇꯕꯤ ꯇꯥꯒꯅꯤ꯫ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯟꯗꯛ ꯁꯤꯜꯂꯤꯕꯁꯤꯗꯅꯦ ꯌꯥꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯅꯪ꯫ ꯁꯤꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤꯅꯦ ꯅꯝꯕꯔꯅꯤ꯫ ꯉꯁꯤꯗꯒꯤ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯊꯦꯡꯅꯕꯗ ꯁꯥꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯄꯤꯈ꯭ꯔꯕꯅꯤ꯫ ꯂꯩꯃ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ꯫ ꯈꯨꯁꯤ ꯃꯃꯥꯅ ꯄꯤꯔꯝꯂꯤꯕ ꯄꯥꯛ ꯆꯥꯎꯔꯕ ꯂꯃꯥꯏ ꯑꯗꯨꯒ ꯆꯥꯟꯅꯗꯅ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯨꯛꯅ
masing tara iriba aduda sangtrik yengduna lei. Khusi number adu magi phone da namduna save tawsil. Ahing aduma khusi manung lena ba hotnabada awaba mati oiri. Hainaruba tawdana uishinba mamit adusu ngasidi usilu haiba yakidre. Ahing sima haukibaga hayeng kauba matamdagi mahak onkrabadi hongkrabadi khallubada awaba ma oiri. Upai leitraduna magi phone du abhijita tawrei. Somda so abhijitu dum thaba yadana sumanga du da koisa chattuna leirambani. Tawrakliba misak adu ubada thinthadana chatpai khatli. Tumdriba tumdri asuk thenga si phawba ke tawriba tumningdaba hojik pudi tumningi tumani tumba yade tum hairasu yabaduda yade kehike ekoi thangnabagi huise kanna khong nangdi hojik phawba ke tawriba aisu thangnana leibanina hui khongbagi makholna tumba yadraba ado hainingwa haidana koithokdana leiri ahingsu thengsile haibiro yelabo thamora abhijit pakhum pirakte nokpadamak nokli khusi makha tarei kaigumba nangna tha aina thawan misa koiramlaba thoklabadi athia sida ningtamna leibagi numaibase nang aitana phanglamgani ko taibamda leiba mipum khudingmaknasu nangbu lapna khaktamak yengba phangjaba nakna yengbagi adhikarduna aigi khakta oiramlaba kayada numaini kaigumba matamda aisu khandaba nate adubu khalliba wakhaldo nungi wahanthok handokpa matamda manarabasu khalliba makhal sidi manade nangna kamdawna khalliba kaigumba nang ai anisigi manungda amana mayamna khwaidagi kinariba asiba haibasi oiramlaba nang ai lamnabagi upaidi usin kaya tawrabasu leiru maramdi phana chelabasu asibagi khayatagi kanba ngamgadaba kanasu leiru adubu ibhanina ahingba punsi ama haibadi Shakespeare gi khut idaga hairagana hingliba punsi asigi mamiroi ama oirambana lapnaba chaknaba haibasi natana upai leite adudi adumak lapnabada tarabra Abhijit handamuksu khusigi wahang aduda khumpham khangdi adubu Abhijitsu ngamnaba onkhatuna hairei anauba numit anauba wakhal anauba asa anauba haibasi ngakta ngairaba natra nangi punsigide ai khangde adubu aigi phamdadi anauba haibasi madi leitre naken thadasu saliba leirangse nomata leiman chandi nonglei nusit nongju nungsa nanglabasu nomata mapok kaide jeksina thamjabagini aigisu lei posagama jeksina thamjaba nungsit nungsa taibangi kalak mi hoba matte yaudana jeksina thamjaba jeksina thamalabasu thiba khangdaba tanza yaudabasu nate Abhijitna khumge tawringi imungi thong hangbagi makhol tabada nakongda thamlamba phone du atiyada onkhatuna thami Malayana Tamo pungsi yam thengi tumnaba tawrasidana changadabani changamo nonga mungalakadawri lehawbaga yararo punna changasi asi haiduna Malayado sumangda kumtharaktuna Abhijitbu namdana singsilaga pusinkre Abhijitna Os Malaya se ai dum changakeba yararo lehawbaga nang haiba nangse aigi adhikarni tamo naradi kanada mangjagani ainga matumdaba haibase isa sokhrabasani lao changasi lao mia khusi phone su thamba nattabanina sanariba wari du tai magi mitmangdadi taunariba adu ubagam thoklari khanghaudana mitludagi pirang iri kharasu taragli Abhijitsu Malayabu na thaibasu ngamda Malayana namduna ka aduda busulaktuna tumhankri Abhijit wa ngangbasu yada phone da lokto amurak anirak kanna khurei khusi madu tabaga sintharamba mitlu pirang adu taithoktuna hairei uthabiro thammage Abhijit nang horaroi matagum lokto kanna mukhurei Malaya isinga da puro Malaya nakanda leiriba jak adu yenglubada ising yauramdabadu da hairei
Tamo, ay sakhumdagi kaluki. Malaya thokibaga Abhijitna haire. Thamgun, adum payo. Ay supaiki. Tumba themnabado. Malaya su ikui-ikuidana adumak changlagli. Abhijita ising glass ama heiduna piramlaga masu adumak tumthakre. Abhijitu magi phondu manakong mayadada thangjingduna amukna kaigumba matamda ningsa sor chawna honba amukna lok khangkhu khuba tawduna ahinga duma adumak haukhre.